Soviet Union US bu maithiba piduna malemgi ihan hanba satellite space ta thagatpa ihan hanba mioi amabu space ta charanba masi punama asi Baikonur Cosmodrome hairiba Kazakhstan da leiba mafam asidagini ngasidi hairiba mafam asidagi space tamna satkiba cosmonaut amakaki wari yengwinasi mafam asidagi Sergei Kirkalev hairiba cosmonaut asi 1991 gi 18 May da MIR Space Station repair tꯧꯅꯕꯒꯤꯗꯃꯛꯇ ꯃꯗꯨ ꯇꯝꯅ ꯈꯣꯡꯁꯥꯟꯈꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯖꯔꯅꯤ ꯑꯗꯨ ꯊꯥ 5ꯒꯤ ꯃꯇꯝꯒꯤ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯊꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯐꯪꯈꯤꯗꯦ꯫ ꯃꯈꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯄꯥꯎꯗꯝ ꯇꯥꯗꯨꯅ ꯃꯍꯥꯛꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯗꯨ ꯂꯦꯟꯈꯤ꯫ ꯊꯥ 10ꯔꯣꯝ ꯁ꯭ꯄꯦꯁꯇ ꯂꯩꯔꯕ ꯃꯇꯨꯡꯗ ꯀ꯭ꯔꯤꯀꯥꯂꯦꯚ 1992ꯗ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯍꯣꯝ ꯇꯥꯎꯟ ꯑꯗꯨꯕꯨꯁꯨ ꯑꯅꯧꯕ ꯃꯤꯡꯊꯣꯟ ꯁꯦꯟꯠ ꯄꯤꯇꯔꯁꯕꯔꯒ ꯍꯥꯏꯗꯨꯅ ꯈꯪꯅꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀ꯭ꯔꯤꯀꯥꯂꯦꯚ ꯃꯤꯌꯥꯝꯅ ꯗ ꯂꯥꯁꯠ ꯁꯤꯇꯤꯖꯦꯟ ꯑꯣꯐ ꯗ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯍꯥꯏꯅ ꯈꯪꯅꯈꯤ꯫